ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯤꯟꯊꯥ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯆꯥꯒꯤ ꯋꯥꯍꯪ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯦꯝ ꯂꯨꯋꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯀꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ ꯂꯝꯕꯤ ꯁꯣꯔꯣꯛꯇꯅ ꯀꯞꯅ ꯂꯥꯎꯅꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯔꯤ꯫ ꯆꯤꯡꯌꯥꯒꯤ ꯄꯤꯛꯇꯛꯅ ꯇꯥꯖꯔꯤꯕ ꯈꯨꯜ ꯑꯗꯨ ꯉꯁꯤꯗꯤ ꯌꯦꯡꯍꯩꯗ꯭ꯔꯕ ꯐꯤꯕꯝ ꯑꯃ ꯑꯣꯏꯔꯔꯤ꯫ ꯌꯦꯛꯅꯕꯁꯤꯡꯅ ꯌꯨꯝ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯩ ꯊꯥꯔꯤ꯫ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯕ ꯁꯤꯡ ꯑꯗꯨꯅ ꯃꯩ ꯑꯗꯨꯗ ꯃꯩꯁꯥ ꯈꯥꯡꯗꯨꯅ ꯁꯤꯔꯤ꯫ ꯊꯧꯕ ꯂꯩꯁꯤ 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 ꯇꯥꯔꯛꯏꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯆꯩ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ? ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯪꯗꯤ ꯎꯪꯗꯨꯅ ꯂꯩꯔꯒ ꯑꯩ ꯂꯥꯛꯄꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯉꯔꯅꯤ? ꯑꯗꯣ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣ? ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯏꯁꯦ꯫ ꯊꯥ ꯐꯅꯌꯥꯝꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ, ꯆꯍꯤ ꯀꯌꯥꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕ ꯌꯨꯝ ꯑꯗꯨꯗꯗꯤ ꯂꯩꯕꯗꯤ ꯐꯪꯗ꯭ꯔꯦ꯫ ꯌꯥꯔꯦꯁꯦ, ꯀꯞꯄꯅꯨ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯩꯅꯤꯡꯉꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯌꯨꯝꯅꯤ, ꯆꯠꯅꯤꯡꯉꯤ, ꯂꯩꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯟꯒꯅꯤ꯫ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ꯫ ꯂꯥꯡꯂꯦꯟꯅ ꯕꯕꯥ, ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯄ꯭ꯔꯣ? ꯂꯩꯔꯛꯏ꯫ ꯁꯦ, ꯅꯃꯥꯟꯅꯕꯤ ꯇꯣꯝꯕꯤ ꯍꯣꯏꯒꯅꯦ ꯆꯥꯃꯤꯟꯅꯔꯨꯔꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯧꯕꯅ ꯇꯣꯂꯝꯃꯣ, ꯅꯪꯗꯤ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒ ꯑꯗꯨꯝ ꯂꯥꯟꯖꯦꯟꯅꯔꯛꯑꯦ ꯍꯥꯏꯅ ꯇꯥꯏꯅꯦ꯫ ꯏꯇꯥꯎ, ꯃꯤꯒꯤꯗꯤ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩꯗꯗꯤ ꯔꯣꯃꯥꯟꯇꯤꯛ ꯌꯥꯝ ꯑꯣꯏ꯫ ꯑꯩꯒꯤꯗꯤ ꯑꯗꯨꯒ ꯂꯣꯏꯅ ꯀꯥꯟꯈ꯭ꯔꯦ꯫ ꯊꯦꯝꯕꯨꯡꯅ ꯗꯥ ꯊꯧꯕ, ꯑꯩꯁꯨ IAS-ꯀꯥꯗꯣ ꯑꯣꯏꯒꯦꯅ ꯈꯜꯂꯝꯕꯒ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦꯗ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯃꯤꯅ ꯂꯩꯁꯤ, ꯉꯁꯤꯗꯤ ꯄꯣꯠꯀꯁꯦ ꯏꯁꯤꯠ ꯁꯤꯠꯇꯦꯗ꯫ ꯍꯣꯏ ꯏꯆꯦ, ꯉꯁꯤꯗꯤ ꯑꯩꯒꯤꯁꯨ ꯄꯣꯠꯁꯦ ꯏꯁꯤꯠ ꯁꯤꯠꯇꯦ꯫ ꯉꯥꯏꯈꯣꯅꯦ ꯂꯩꯁꯤ, ꯅꯪꯒꯤ ꯅꯌꯥꯝꯕ ꯅꯅꯥꯎꯅ ꯑꯥꯗ ꯂꯩꯔꯨꯁꯤ ꯍꯥꯏꯅ ꯂꯧꯕ ꯂꯥꯛꯏ꯫ ꯅꯪꯕꯨ ꯑꯥꯗ ꯂꯩꯔꯨꯆꯣ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯏꯄꯥꯝ ꯐꯪꯉꯦ, ꯂꯩꯐꯝ ꯂꯩꯇ꯭ꯔꯦ꯫ ꯏꯆꯦ, ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯅ ꯑꯩꯕꯨ ꯑꯥꯗ ꯂꯩꯔꯨꯁꯤ ꯍꯥꯏꯔꯕꯁꯨ ꯑꯩ ꯂꯩꯅꯤꯡꯗꯦꯗ꯫ ꯃꯈꯣꯏꯒꯤꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯏꯅꯝꯃ ꯏꯆꯟ ꯍꯣꯏꯅ ꯀꯔꯤꯁꯨꯕꯨꯗꯤ ꯍꯥꯏꯔꯣꯏ꯫ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕꯗꯨꯗꯤ ꯑꯩꯈꯣই ꯃꯐꯝ ꯄꯨꯟꯅ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯨ ꯎꯔꯒ ꯂꯥꯡꯂꯦꯟ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯤ, ꯅꯪꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯆꯠꯅꯤꯡꯗ꯭ꯔꯣ? ꯑꯩꯗꯤ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ꯫ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯆꯠꯅꯤꯡꯗ꯭ꯔꯦꯗ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯨꯝ ꯆꯠꯈꯤꯗ꯭ꯔꯕꯅꯤꯅ ꯆꯠꯄ ꯇꯜꯂꯤ꯫ ꯇꯟꯅꯤ ꯅꯪꯗꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕ ꯑꯃꯗꯤ ꯂꯩꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥ ꯇꯣꯝꯕꯤ? ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯕꯕꯥ, ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯤꯡꯉꯦ꯫ ꯕꯕꯥꯅ ꯏꯆꯥ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯇꯧꯔꯗꯕꯅꯤ꯫ ꯑꯗꯣ ꯕꯕꯥ, ꯃꯃꯥꯡꯒꯤ ꯆꯍꯤꯗꯁꯨ ꯆꯥꯛꯀꯧꯕꯁꯨ ꯆꯠꯄ ꯐꯪꯗꯦ, ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯐꯪꯗꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯁꯔꯨꯛ ꯌꯥꯎꯗꯕ꯭ꯔꯣ? ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨ ꯊꯃꯣꯏ ꯀꯥꯏ꯫ ꯊꯧꯕꯅ ꯍꯦ ꯂꯥꯟ, ꯅꯪꯅ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯁꯨ ꯂꯩꯔꯝꯂꯣꯏꯀꯣ꯫ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕ ꯏꯆꯥꯒꯤ ꯋꯥꯍꯪ ꯑꯁꯤꯁꯨ ꯍꯪꯉꯝꯃꯣꯏꯀꯣ꯫ ꯑꯍꯥꯟꯕ ꯃꯛꯇꯗ ꯁꯤꯟꯊꯥ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯝꯊꯥꯛ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯕꯦꯝ ꯂꯨꯋꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯁꯤꯗ ꯑꯄꯤꯛ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯈꯣꯏ ꯆꯣꯞꯄꯤ꯫ ꯆꯤꯡꯂꯦꯟꯅ ꯑꯄꯤꯛꯇ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯄꯤ, ꯅꯪ ꯀꯩꯅꯣ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯀꯩꯅꯣꯝ ꯁꯨꯝ ꯆꯥꯅꯤꯡꯉꯛꯏꯅꯦ꯫ ꯑꯄꯤꯛ ꯆꯤꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫
ꯑꯩꯈꯣꯏꯒꯤꯁꯤꯕꯨ ꯂꯧꯕꯨꯛ ꯀꯨꯝꯕ ꯆꯠꯄꯗꯧꯅ ꯍꯩꯊꯥ ꯄꯨꯊꯥꯒ ꯄꯨꯗꯅ ꯆꯠꯇꯣꯏꯔꯕ? ꯂꯧꯕꯨꯛ ꯆꯠꯄ ꯅꯠꯇ꯭ꯔꯗꯤ ꯄꯨꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ? ꯅꯪꯅ ꯌꯥꯝꯅ ꯆꯥꯅꯤꯡꯉꯒꯅ ꯑꯁ꯭ꯋꯥꯏꯗ ꯁꯟꯊꯤ ꯌꯥꯝꯅ ꯇꯧꯍꯧꯕꯅꯤ, ꯆꯥꯔꯨꯁꯨ ꯆꯠꯂꯣ. ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯑꯩꯅ ꯄꯨꯔꯛꯄ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯆꯥꯅꯤꯅꯦ. ꯄꯨꯔꯛꯑꯗꯤ ꯆꯥꯕ ꯇꯥꯕꯅꯤ, ꯄꯨꯔꯛꯇ꯭ꯔꯕꯅꯤꯅ ꯑꯃꯠꯇ ꯆꯥꯗ꯭ꯔꯦꯗꯅ. ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯇꯨꯃꯤꯟ ꯂꯩꯅꯩ. ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯄꯤꯛꯅ ꯋꯥ ꯍꯥꯏꯔꯛꯏ. ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯏꯅꯒ ꯄꯣꯛꯂꯝꯕꯅ ꯐꯕꯖꯥꯠꯅꯤ. ꯀꯩꯗꯧꯔꯕ ꯑꯃꯨꯛ? ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯔꯤꯜꯁꯀ ꯈꯔ ꯅꯝꯗꯅ ꯈꯔ ꯅꯤꯛꯇꯅ ꯄꯩꯁꯥꯒ ꯇꯥꯟꯂꯝꯒꯗꯕꯅꯦꯕ. ꯑꯣ, ꯅꯤꯛꯄꯗꯣ ꯍꯦꯟꯖꯤꯟꯈ꯭ꯔꯒꯅ ꯚꯥꯏꯔꯦꯜ ꯆꯠꯄ ꯑꯗꯨꯒ. ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯤꯡꯂꯦꯟ ꯐꯣꯜꯗ ꯀꯣꯜ ꯂꯥꯛꯏ. ꯆꯤꯡꯂꯦꯟ ꯀꯣꯜ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯌꯦꯡꯉꯤ. ꯑꯄꯤꯛꯀꯤ ꯃꯃꯥꯒꯤ ꯑꯣꯏꯔꯝꯃꯤ. ꯅꯣꯏ ꯃꯥꯅꯤ ꯐꯣꯟ ꯇꯧꯔꯛꯏꯁꯦ. ꯑꯁ, ꯑꯩꯒꯤ ꯐꯣꯟꯗꯨꯗꯤ ꯌꯨꯝꯗ ꯊꯅꯝꯃꯤꯅꯦ. ꯑꯁ ꯇꯝꯗꯧꯔꯤꯗ, ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯆꯤꯟꯁꯦ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯂꯦꯟ ꯐꯣꯜꯗꯨ ꯄꯥꯏꯈꯠꯂꯒ ꯑꯄꯤꯛꯇ ꯄꯤ. ꯑꯄꯤꯛꯀꯤ ꯃꯃꯥꯅ, ꯍꯥꯏ ꯃꯤꯔꯦꯝ, ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯑꯁ, ꯀꯩꯗꯧꯔꯤꯒꯦ ꯏꯃꯥ? ꯃꯐꯝꯒ ꯍꯥꯏꯗ꯭ꯔꯗꯤ ꯋꯥ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯐꯧꯁꯦ ꯑꯃꯨꯛꯇ ꯇꯧ ꯍꯥꯏꯁꯤ ꯅꯪꯉꯣꯟꯗ ꯅꯠꯇꯕ꯭ꯔꯕ? ꯍꯣꯔꯦꯟꯗꯤ ꯅꯊꯤꯕꯣꯡ ꯆꯥꯛꯒ ꯑꯃꯠꯇ ꯍꯥꯞꯄꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯐꯣꯟꯗꯨ ꯊꯝꯈꯤ. ꯑꯩꯉꯣꯟꯗꯕꯨ ꯃꯤꯔꯦꯝ ꯀꯥꯏꯅꯒ, ꯃꯤ UPSC ꯑꯦꯛꯖꯥꯝꯒ ꯊꯥꯗꯧꯔꯤꯕ ꯑꯩꯉꯣꯟꯗꯕꯨ. ꯅꯪ UPSC ꯑꯦꯛꯖꯥꯝꯗꯣ ꯊꯥꯅꯤ, ꯅꯥꯈꯩ ꯁꯛꯇꯥ ꯑꯗꯨꯒ. ꯌꯥꯔꯦꯍꯦ ꯅꯪꯁꯨ. ꯑꯗꯣ ꯍꯣꯔꯦꯟ ꯅꯣꯏꯗ ꯑꯩꯒꯤ ꯆꯥꯛ ꯈꯔ ꯍꯥꯞꯂꯝꯃꯨ. ꯆꯠꯂ ꯍꯥꯏ, ꯆꯦꯡꯅꯒ ꯆꯦꯡ ꯇꯥꯡꯈ꯭ꯔꯀꯥꯟꯁꯤꯗ ꯆꯥꯛ ꯍꯥꯞꯂꯝꯃꯨ ꯀꯥꯏꯅꯒ. ꯑꯣ, ꯅꯕꯨꯛ ꯐꯠꯇ ꯇꯧꯔꯛꯀꯅꯨ. ꯌꯨꯝꯗꯁꯨ ꯑꯩꯈꯣꯏ ꯃꯥꯅ ꯅꯊꯤꯕꯣꯡ ꯆꯥꯛꯀ ꯍꯥꯞꯄꯣꯏ ꯍꯥꯏꯔꯛꯏꯗꯨ. ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯌꯥ ꯏꯂꯤ ꯍꯣꯏꯗ ꯂꯥꯛꯏ. ꯏꯂꯤꯁꯨ ꯀꯣꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯃꯌꯥ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯥꯏꯔꯛꯏ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯩ ꯂꯩꯔꯦ? ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯕꯣꯔꯤꯡ ꯌꯥꯝ ꯆꯨꯏꯌꯦꯅ ꯅꯣꯏꯗ ꯂꯥꯛꯄꯅꯦ. ꯏꯁ, ꯑꯩꯗꯤ ꯅꯣꯏ ꯁꯥꯏ ꯎꯅꯕ ꯆꯠꯁꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ. ꯃꯤ ꯑꯣꯐꯤꯁ ꯆꯠꯂꯝꯅꯤꯌꯦ, ꯊꯕꯛꯀ ꯌꯥꯝꯅ ꯆꯤꯟꯖꯕꯅꯤ. ꯏꯁ, ꯍꯧꯖꯤꯛꯇꯒꯤ ꯍꯧꯅꯒ ꯀꯟꯈꯠꯂꯤꯕ? ꯑꯗꯨꯒꯤ ꯅꯠꯇꯦꯍꯦ. ꯑꯗꯣ ꯑꯩ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯣꯃꯣ ꯂꯩꯔꯛꯑꯣ ꯍꯥꯏꯈꯤꯒꯦ. ꯃꯌꯥ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯤꯡꯂꯦꯟꯗ ꯐꯣꯜ ꯇꯧꯏ. ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯑꯄꯤꯛꯁꯨ ꯋꯥꯀꯤꯡ ꯆꯠꯂꯤ. ꯆꯤꯡꯂꯦꯟ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯌꯦꯡꯉꯤ. ꯃꯌꯥ ꯑꯣꯏꯔꯝꯕꯗꯨꯗ ꯆꯤꯡꯂꯦꯟ ꯑꯄꯤꯛꯇ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯤ. ꯍꯜꯂꯣ? ꯗꯥ ꯆꯤꯡꯂꯦꯟ, ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯥ? ꯈꯔꯕꯨꯗꯤ ꯆꯤꯜꯂꯤ. ꯑꯗꯣ ꯀꯩ ꯂꯩꯔꯒꯦ? ꯍꯣꯔꯦꯟ ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯣꯃꯣ ꯂꯩꯔꯒ ꯈꯔ ꯄꯤꯔꯝꯃꯣꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯆꯤꯡꯂꯦꯟ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ. ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯑꯣꯟꯊꯣꯛꯅꯁꯨ ꯂꯥꯎꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨ ꯆꯥꯒꯦꯒ ꯑꯗꯥ ꯆꯥꯒꯦꯒꯅ. ꯑꯩ ꯍꯣꯔꯦꯟ ꯊꯦꯡꯗ꯭ꯔꯒꯗꯤ ꯄꯤꯔꯝꯒꯦ. ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯄꯤ ꯅꯨꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯤ. ꯑꯌꯣꯏꯃ! ꯑꯄꯤꯛꯀꯤ ꯈꯣꯟꯖꯦꯜꯗꯨ ꯃꯌꯥꯁꯨ ꯇꯥꯔꯗꯨꯅ ꯃꯌꯥ ꯆꯤꯡꯂꯦꯟꯗ ꯍꯪꯂꯛꯏ. ꯗꯥ ꯆꯤꯡꯂꯦꯟ, ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯆꯤꯡꯂꯦꯟꯁꯨ ꯈꯨꯝꯐꯝ ꯈꯪꯗꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯆꯧꯀꯤꯗꯥꯔꯗꯨꯅꯤ. ꯑꯣ, ꯑꯩꯁꯨ ꯊꯝꯃꯒꯦ, ꯅꯪꯁꯨ ꯊꯕꯛ ꯇꯧꯖꯔꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯃꯤ. ꯑꯗꯨꯒ ꯏꯂꯤꯗ ꯍꯥꯏꯔꯛꯏ. ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄ ꯊꯦꯡꯗ꯭ꯔꯒꯗꯤ ꯂꯩꯔꯛꯀꯦ ꯍꯥꯏꯔꯛꯏ. ꯅꯪ ꯑꯃ ꯏꯕꯦꯝꯃ, ꯅꯨꯄꯥꯒꯤ ꯃꯔꯜꯗ ꯆꯥꯗꯣꯏꯗ ꯇꯧꯔꯒ ꯂꯩ. ꯏꯁ, ꯑꯩꯅ ꯆꯥꯕꯗ ꯅꯪꯗꯤ ꯌꯥꯎꯗꯕꯅꯤꯅ. ꯌꯥꯔꯦ ꯏꯕꯦꯝꯃ. ꯁꯣꯝꯗꯁꯨ ꯑꯄꯤꯛ ꯆꯤꯡꯂꯦꯟꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯑꯩꯁꯦ ꯅꯣꯏ ꯅꯄꯥꯒꯤ ꯆꯧꯀꯤꯗꯥꯔꯣ? ꯅꯪ ꯀꯅꯥꯅ ꯃꯇꯥꯡ ꯆꯥꯗꯅ ꯈꯨꯗꯤ ꯊꯤꯌꯨ ꯍꯥꯏꯒꯦ? ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯔꯤꯗꯣ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ. ꯏꯁ, ꯃꯣꯔꯣꯛ ꯃꯔꯨ ꯑꯃꯐꯥꯎ ꯄꯛꯇꯕ ꯅꯪꯅ ꯑꯣꯐꯤꯁꯥꯔꯒ ꯁꯥꯔꯗꯅ ꯅꯨꯄꯤꯒ ꯀꯣꯏꯔꯤꯕꯅꯤꯅꯦ. ꯍꯣ, ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯛꯑꯗꯤꯅꯦ ꯅꯨꯄꯤꯁꯤꯡꯁꯦ ꯍꯦꯛꯇ ꯌꯥꯔꯛꯏ. ꯑꯗꯨꯒꯤ ꯁꯥꯔꯤꯕꯅꯤ. ꯅꯁꯛꯃꯛꯅ ꯂꯦꯗꯤ ꯀꯤꯂꯔ ꯍꯦꯛ ꯃꯥꯜꯂꯗꯅ. ꯑꯩꯁꯦ ꯂꯦꯗꯤ ꯀꯤꯂꯔꯔꯕ? ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ, ꯑꯣꯏ ꯍꯥꯏꯕ ꯅꯠꯇꯦꯅꯦ. ꯑꯅꯤꯗꯨ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯤ. ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ. ꯊꯥ 2ꯒꯤ ꯃꯇꯨꯡꯗꯅꯤ. ꯃꯌꯥ ꯏꯂꯤꯗ ꯋꯥ ꯍꯥꯏꯔꯤ. ꯏꯂꯤ? ꯀꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯇꯥꯏꯌꯦ. ꯗꯥ ꯆꯤꯡꯂꯦꯟꯁꯦ, ꯑꯩꯅ ꯂꯩꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕꯗꯗꯤ ꯑꯗꯨꯝ ꯂꯩꯕꯤ. ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ. ꯍꯪꯉꯨꯔꯁꯨ ꯀꯣꯟꯅ ꯈꯪꯉꯛꯀꯅꯤꯅ ꯑꯗꯨꯝ ꯍꯥꯏ. ꯀꯩ ꯊꯕꯛ ꯃꯥꯜꯂꯤꯒꯦ ꯃꯥꯒꯤꯁꯤꯕꯣ?
Nangi mawongsidiye nupa thabak tawdrade yum panba yade kaidunine. Hayeng ai nupaduna paisa pairadi setningbada set chaningbada cha nungaina laidoini. Ili mayada yengduna hairi. Nupa nupi aniduna lingjen manaraga kanna hotnarabadi kaidawbagi nungairoidoino. Aduga nupi aikhoigidi ipuroibana luna chana tawbaduni marudi. Yare he nangi khunungi wakhaldo tawraan. Somdasu apik jinglel hoida lai apik jinglen bukauduna hairi. Apikna Jinglen o Jinglen Jinglen thoraktuna hairi. Kai huranba chase aino. Selo he huranba kaina imana pokpadagi huranba kaina amphok tawjarakti. Hais amadi hurankhre. Thaina angang oirikanda asapo chaningmandana ikhoi mana paisa thanambadudagi lauthoaga asapo chaba yawkhre. Adu numituda ikhoi mana phuba khupuzidi. Tawda tawramdoi mali na sakto. Mani nang ado senjaw paiba mama mani hoigi laiba khara honjinbiyo hairakpani. Ado satluse na lakpani. Haujik la. Haujik ni. Aikhoi ma su laite ni. Yare lao nang. Asi haiduna anido chatki. Somdasu ili mayada phone tawrei. Hello, Maya, nang thabak leibro? Laiteda, aina bua kari thabak tawdoino. Adudi aiga thabak amata satlusira. Kai thabak no? Aikhoi magi mapamdani. Hoi, satlusi yai. Adudi nang loislamuko ai laagi. Asi hainaduna Maya amadi ili makhoi ani adu gari thauduna iligi mamagi mapamda lai. Somdasu jinglel amadi apiksu wari sadana thabak adu tawri. Ili amadi Maya lambiduda asum lakpada Mayana jinglel hoina tawriba adu hek ururi. Adu ubada Maya ilida gari adu khamu haiduna gari khamhalli. Kaidawrage? Tu ada thabak surise na jinglel neba amta sangusi lao. Maya nangi haini hairu khangdabida tawrunuko. Maya yam sauna changlaktuna hairi. O aikhoi som officer sidiya thabak yamna jinbiri. Jinglen Maya oiramba aduda masa adu ithak thakali. Maya nangi kai chatluriba? Aina kaida chatpa chataba nangi na thauna te ni. Nangna aibu nan makai namthak tawramba. Yare Maya kona hainaro masi lambini. Ngai khoili lairaba makhoi bu kadaidagi kai khangmano. Apik Mayagi wata aduda sauningdana hairi. Hera lairaba aikhoisu mini noidang mi nate ne. He apikpa taningdi noigumba sidine aina mi oina thadi. Apik wa haigi tawbaga jinglena hairi. Nangna hainingbado aingonda hayu. Aigi imanaba sidadi nangi adu kanba wahai adu haiga mahak ase aigidi maru oiba mini. Apik jinglengi wahai aduda jinglenda thamoi peni yengje Mayana. Noigise lairaba masen kangkhatariba kaiduro. Ili Mayana tawriba sing adu mathanta ikaiba phaujai. Jinglenda wa hairi. Hoi, ai nangona namthak amadi tawkri. Masigidamakta aibu ngakpiyu. Adubu nangna wahai khudingi lairaba hairibado nangidamak leikhiba tawkriba mayamado lairaba aigi aseng humangmalnani. Lairaba aikhoi leibagini inakhunba pashabaibana khoi leiribase. Asi hairamduna Jinglen apik puchatlasi haiduna puki. Maya Jinglengi wahai aduda ikaiba phauraduna tumina leptuna leihauri.